Arambai News Guwahati da Maithilongi Pau WSingbu Ihan Handumukta da Chingangbam Susitrani na Kurumjari. Hosing a Sigi Samlapa Mariba Pausing Lobirase. Assam ki Karbi Anglong Miam na Prime Minister Narendra Modi bu Hayeng Oknanabagi Sem Saba Pumbaloi Kre. Ngasi Chief Minister Himanta Biswa Sarma Masamaksu Thoram Pangthogadori Bama Pam da Chatuna Yengsin Ki. Karbi Anglong Autonomous Council gi Chief Executive Member Tuliram Ronghang, Minister Piyush Hazarika, Jogen Mohan amadi Senior Government Official Singsu Yengshin Khongchet asida saruk yakhi. Panbayai Bihu Jagoi Sabi Lising Mangaromna Assam da Prime Minister Narendra Modi bu oknanabagi ngaiduna leiribane. Trinamool Congress na ngasi haunabi matungina Congress worker amadi member kaya Trinamool da changhanduna party asigi Assam chapter launch tawkre. TMC MP Mahua Moitra TMC ge nuwa Assam President Ripun Bora Barak Tampakta party gi mai oiribi Susmita Dev amadi hanagi Meghalaya gi CM Mukul Sangmasu ngasi gi thoramasida saruk yakhi. Alpha Aina ngarang video ama thadorakrabagi matung Assam Police ki spy kayamagi ming amadi photo ngasi amuk release tawrakre. Assam Police na thazilakiba adubu Alpha na phaduna thamlaba spy ama masana yazabagi video release tawrakrabagi nongma matung aina thingkraba lalholub asina ngasi su amuk Assam Police ki damak thabak tawbuni haiba haina Alpha Aina claim tawba spy kharagi ming amadi photo sing release tawrakibani. Alphagi Kemta Paduna Thamliba Sanjeev Sarmagi personal mobile phone seized Togduna scrutiny Taurabagi Matung Wafamasi Kanglakibani Haide. Release Taurakiba Secret Agent Taramathuigi Mingi Lissingi Manungda Jorhatagi Dunumani Saikia Sarvoktagi Kalyan Chakrabarti Guwahati Dagi Bitupan Das Amadi Mangaldoy Dagi Tirtha Das na Chingba Yauri. Ngasi Guwahati Sahar da city bus watpagi awaba micham miyamna mayokna batakre. Dibugar amadi Karbi Anglong da Prime Minister Narendra Modi lakadoriba asigi miyam chathok chasingi damak Guwahati dagi fawba city bus na chingba pukhibadagi miyamna khudong chadaba kaya mayokna khi. State asida lariba BJP gi member amadi worker singsu Prime Minister gi thorom mafam sing asi yongna puthok pusin tawnanabagi damaktasu gari sing asi sizinnagadoribane. Hayeng April Kunipana se Assam yauna awang nongpok pumbagi oina puwari oihuragadaba numit ama habadu oigadori. Haksel gi lamda akhanaba numit ama oigadoriba hayeng gi numit asida lebagasi Prime Minister Narendra Modi na Assam da nauna saba Cancer Hospital taret lebak miyamda kathokadori bane. Hariba Cancer Hospital singasi Dribugar, Borpeta, Kokrajhar, Darang, Tejpur, Lakhimpur amadi Jorhat nauna saba ngaktane. Hangzhou da pangthokadoriba ing lisingani kunithoi Asian Games ki damak hena ningthijana sem saba ngamnanabagi damak athlete Amlan Borgohaida lupa lakh manga Assam ki CM Himanta Biswa Sarmana mateng pangkhre. Calicut Kerala da pangthokadoriba men's chani meter race da anoba national record sem khipaga loinana Asian Games ki qualify oikhe. Panbayai Amlan Borgohaina mamang da CM ga unaduna selgi mateng pibinaba haijakhibane. Irai Maimagi Chahigi Kumon Thoram Lagliba Me Ahum Nungpho Lekai Kasarda Pangtholagane. Ireima Lairembi Temple Management Committee Nungpho Lekaina Sen Langduna Pangthokadoriba Thormasida Laitonjam Rajkishorna Puthokpa The Signing of Nungpho in the 21st Century Koba video documentary ama phongani haina President Saugaijam Subangkaramadi Secretary Tonanbam Ravindranath Thadorokpa Chirol amana khangalakli. Ngasi Nungpho Lekai Kasargi Mutum Bizugi Sangaida Laing Tho Sanamahi Thogal Kanglub Kasar Masaloishangi Lining Loi Sing Amadi Laing Tho Sanamahi Thogal Kanglub Palace Gate Imphal Lining Loi Singa Punna Paminakre. Mifamasida Nungpho Lekai R.K. Asokumarna Lining Kol Sanabagi Marakna Put Marputara Taret Mayungna Put Chamagani Puna Konba Lam Ama Kathokpagi Wafam Luching Purel Kangabam Vishwanath na Mifama Puoiduna Kanaki.
Imphaldagi lakhiba Irom Rajen, Salam Sanauton, Okram Yoihenba, Irom Tomba amadi Takhelamba Ravi, Loinana, Kasargi, Kangimbam Bishana, Sagapam Biren, Nongtombam Biren, Kangabam Biren, Arkia Sokumar, Ayekpam Numitlay Amadi, Jiripam Dagi, Mutum Hemanta Amasung Sagol Sem Saretna Wangangki. Manipurda ngarang ahing len yauna akanba nonglei nungshit sitpadagi Kangla Laifam Lengi nongchup amadi makha thangba hojang mayada hauba ariba uzau sing telakpadagi Kangla manungda changba yarudre. Asida sunatana Manipurgi tongan mafam singdasu yum kai tekpa electric post kaya tuba amadi yumgi jingka kaya humdokhibadagi khudong thiba kaya mayoknari. Churachandpur, Thoubal, Kakching District yauna Manipurgi chingi mafam kayadasu chauna ngarangi nonglei nungshidasina amangata thokalamki. English ngani taramapangi April thadagi tongan baloisang singda chatnaba horakiba Central gi taret suba pe ngasi fauba education S ki makhada leiba oza singda chatna handababu yaningdaba phongdoktuna athuba matamda taret suba pe chatna halu haiba davi toraduna primary school gi oza singna amuba base thetuna class sangba ngasidagi haukhre. LMG Like-Minded Group Manipurna Longzam Brothers and Sisters Charitable Trust Top Upokpiga Kusamnaduna ngasi ayu Community Hall Thanga Ngaram Lekaida Lamdamasigi Aiba Amasu Wariba AIR Imphal Hanagi Announcer KK Wahengbamgi Mapok Numit Kamarilina Mid Udraba Singda Kathoklaba KK Wahengbamgi Mapok Kumon Thoram Pangthokre. Thoramasida Dr. Khetri Tama Upadhyaksha Imphal East Jilla Parishatna Athoiba Mithong LMG Manipurgi Secretary Ajit Sorok Khaibamna Thoramapu Oina Sarukyaki. Thoramasida Sagol Sem Sanathoi Manglemba Waikhom Mandakini Takhelambam Dr. Itin Maibam Yaifaba Leo Amadi Garnejit Thongamna Akanaba Mithung Sing Oina Sarukyaki. Group Asigi Assistant Secretary Ningombam Rani Bala Leima Member Waikhom Bihari Maibam Premjit Salam Bhajani Sobita Maibam na Chingbasu Sarukyaki. Midubagi Sakti Watlaba Miyoi Kudimakna KK Wahengbamgi Mafamdasu Mapok Numitki Kudol Tamki Haina LMG gi Publicity Secretary Rakesh Nauremna Thadorokpa Cherol Amana Kangalakle. Shillongda Horizon Colony gi wathok nemthadri colony asida leiba miyoi sing mafam amada puthokibagi matangda chetnaba lepa leitri. State asigi mapangal kalaba Khasi Students Union na ngasi European Ward na konba lamda lam ekar taragi allotment pibinaba Horizon Panchayat Committee na taurakliba dimanasi tabidanaba lengakta haizarakle. Panbayai hauzik Temlio Maulong the Lariba Imung Chahunga Nipuni Twigi Oina, housing unit sing Sananabagi, Jangadaba Selfam Singsu, Putoknaba, Horizon Panchayat Committee na Lengakta, Dimantorak Libane. Meghalayagi leader of the opposition amadi senior Trinamool Congress Luchingba Mukul Sangmana, Mahak Congress ta amuk changnanaba Thorang Tori, Haina, Pangang Ngangnariba si Aranbani, Hairakre. Asumna hainariba si semjin sajinba amadi yumpham yaudaba wangangni su hairake. Ningsing bayai handak kharani mamangda hanagi Meghalaya gi CM asi Congress tagi TMC da chongshilakibani. Nagaland lengak manungda chingkhainaraklabra wahangama oirakle. Maroiba Pam Lokthokraba Matung Deputy CM Amadi Top State BJP Luchingba Y Patana Land Resources Department ki Pam Paibinaba Chief Minister Nephew Riona Harakiba du Low Haiba Yakidre. Panbayai Mamang the Su Deputy CM Asidagi Roads and Bridges Portfolio Su Lokthokrabane. Asumna Mathang Chahi English Singani Kulhum Doida State Assembly ki Mikal Laiba Maramna Nagalanda Political Activity Kankhalakle. Prime Minister Narendra Modi na ngasi tongan ba state kharagi chief minister sing da COVID na singna ba si hujiksu loidre state kharada COVID hengalakle mitna singna leiba tai hairakibaga loinana vaccine kapthok pa yarba angang sing yariba makai thuna vaccine kapthok pagi tangai fadaba lei hainasu chief minister sing da khanghanki.
Russia na Ukraine landari basigi matangda akanba fireb launanaba nongchupki leibak singdagi akanba safu kya pirak liba sigi marakta External Affairs Minister S. J. Shankar na aikoisi kanano haibasida yumpham oiraga malemga thengnaba asina hena phagani khalli hairakre makhoi kanano haibadugi matau tamlaga atei leibak singbu pelhanba Indiana kidongaida ngamloi hainasu mahakna makatana hairakhe Samosa amasung atay achathak-sing chahi 10 hena toilet saduna leirambagi khudam phangbadagi Saudi Arabia Authority na achathak chapham ama thingjinkre. Jeddah Authority na residential building amada leiba eatery asida raid tawba matamda workers sing na health card leiramdabata natana leibaga sigi residency law singsu thugairamkhe. Hariba restaurant asina snake amadi atay achathak-sing thongnanabagi-damak washroom bu sizinaramkhe. Matam helaba chananabagi potlam sing khudamoina chahi ani helaba chicken amadi cheese na chingba sizinaramki asumna chathak sem sariba mafam aduda tin kang na chingba kayasu leiramba thengnaraki haire aroibada ngasigi tentakpa maroiba pau khara Assam ki CM Himanta Biswa Sarmana nauna khalakhiba councillor singda makoi gi ward ta chayolamada numit humni ayuki pung 10 dagina numidang wairam pung 5 fawba leiduna miyamgi award pasing khangdoknaba amadi madubu santainanabagi damak amadi makoi gi awaba sing adu local MLA da yohannaba hotnagadabani haiki Kaziranga National Park da lagliba me amadagi elephant safari thingjilagani Assam Congress Chief Bhupen Borana Mahakna Assam Congress President Oina Leiba Makhaidi Congress amadi AIUDF ka kaidongaidasu alliance tawraroi lauthokre Khasi Hills Autonomous District Council na state lengagamadi Assam gi marakta border pack sahi tawnakhiwadu singnadana court chatanabagi sem saba loikre Meghalaya gi CM Conrad Sangmana legendary musician Low Mazhauda Lifetime Achievement Award piduna ikai khumnaba utkre Tata Sons na mapuoiba Air India na Eurasia India gi equity pumba leinanabagi wafam thangalakre NIT Patna gi mahiroi Abhishek Kumar na Amazon.com Inc ta record offer ama phangkre chahi amada mahakna lupa crore ama dasmik shino ahumgi tolop phangani haire Need counseling amasung examination gi marakta time gap tangai fadana thamnanaba TTAADC gi chairman Union Health Minister da haizarakre Elon Musk na Twitter deal tawringai cheragasida Tesla na $1 billion chamaga kuntaruk mangjaba takre Military na panba Myanmar gi court amana Aung San Suu Kyi gi mayokta pankiba corruption case 13 da maral leire laukhthokibaga loidana chahi Mangagi oina jail lainanaba ngasi wayel takre Russia bu suspend tawnanabagi vote tawnadringai mangoinana lebagasina UN Tourism Board body dagi handokre Tangai fataba polam sing mapandagi pushilaknabagi sel pidanabagi damag World Bank na sel thumgi mateng oina Sri Lanka da $1 million chatruk piragani lauthokre Malaysia da May thadagi vaccine kaptaba miyoi singda thamlamba athingba sing amadi mapan chatpada marks uppagi mathau taba sing lokthokpa yauna athingba kaya ama lokthoklagani haire sanglaba chahi gi matungda Meghalaya gi Indo-Bangla border da lariba border hut amuk hangdokre amadi Tamil Nadu da Temple Car Festival chatharingai maina jingbadagi miyoi 13 laikhidre Kasige na di Arambai News Guwahati da Maitilon gi pau satok jaba matang solution jaba galoina na tabiriba singbo mukaso hanna kurumjari